ꯏꯃꯥꯕꯣꯛꯁꯦ ꯑꯝꯕꯝ ꯍꯥꯏꯀꯣ ꯁꯤꯗ ꯑꯝꯕꯝ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯝꯕꯝ ꯕꯝꯄꯨ ꯍꯥꯏꯗꯤ ꯃꯥꯏ ꯑꯝꯕꯝꯁꯤꯅ ꯏꯃꯥꯕꯣꯛ ꯂꯩꯔꯦ ꯕꯝꯄꯨꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯏꯃꯥꯒ ꯑꯝꯕꯝꯒ ꯃꯣꯏ ꯑꯅꯤ ꯀꯩꯅꯣ ꯆꯠꯈꯤ ꯃꯈꯥꯗ ꯀꯩꯅꯣ ꯑꯁꯤꯕ ꯍꯪꯕ ꯆꯠꯈꯤꯕꯗꯣ ꯑꯩ ꯏꯇꯣꯟꯗ ꯂꯩꯍꯧꯕꯅꯦ. Hello, good morning everyone. Welcome back to my channel once again and Kurumsari Kusuzangbu. Ngasi dai Emaboki mayumda lai ko Emabok hadi akhoi imagi machedo adugi mayumda lai kaino haudong se ai haudong yam pame ba do ai ki yumda haudong kado kaino tawba yade ba thamba yade ba hadi ngati yum thado ga chatpanina duna Emaboki mayumda lai imaga khoi ni mi asiba ma yawba adugi asiba hangu sena lakpani ko Emaboki yumse kaino tawde ba leiba yam nungai ba kaino da hadi थाइनगी खोई इबोक पुबुगा खोई गे लेरंबदो अदुगिदो माले बदुना लेबे याम नुंगाई स्वाद लाकपसे वखन नुंगाईबा लेसु मैम मा थारे दु केन तौदे इमाबुंग ना इंगोंदा हानासु इंगोंदा सी ले मैम से हदि थादोकना बायना युमदा थाना बायना मैम मा पिरकपनिको दो खरा अमदि हौरे दो खरा अमदि हौद्रे दो हयेंग हांग युम हनबदसु पुदोइनिको स्वाइददि कइनो से बुटिया दन्या से कइनो से सामरो से क्या हदि याम कन जाना दिबको दु इमाबुकी स्वाइदे मैम लेसो सेना हयेंग लोइना फोगा पूरा चटखदबने खुया मम ले दो माबुना थानबकी ओरसिय दुगा चानबी ओरसिय को अने हेंग पूरा दबने सि मैम से अइना से लाकबु खुदिंगिने को खोइ माबुकी नै गोंदने को ngasi di kari kari pudore dum langna duine ba haidi aina sida lap khudingi lei thana bani khangde hinjang nupi thana bani khangde thabi tharamba mairen tharamba gaise aina haidi amu thadokna bagi dum lauraga zum pu chakhiwa geki akhoi mabu hameng loimine duna hameng singune masak singjo ka chakre singune mama orumgani ko sisina duga asa suma le मैम ले को मागी हमिंग से हाँ जी हमिंग याम लेरम दबने तो हंदक हमिंग मैम लेरमे संजु लेरमनी को कोई मा बको दुगो संदो किदोरम खंगदे हंदक की लोइखिद्रे सिना मचा ओरे माले अनोबा अमुबसे मसक सिंगने से यिंगसो अखोने सुम लोइखिदबरे के खंगदे थामिंग से दि थाइना नवाय कोइ तमेंग द लेंगाय कांदा हनुबा अमा लेरमे को दुन लोइरमबदगी हौजि फाबो लोइबो उजे आइदे नुसिबने ओम सकसे अखोई इमाबोक से थबक सुबु नंबे याम कल्लेबा दुन चनमगा मयाम थारेसो हवाई से थारे मथक्ता चुजाकसु मयाम हौरेको अदो आ मथक्तासु लेरबने अखोई इमाबोकी हिंगोनसे आ मथक्ता आ मथक खिछि मथक्सिदा हाना स्वाइदा सन लेरमबने अखोई इमाबोकी दो हौजिक्ति लेत्रे अदुगा कइनोसु खोइसु लोरमबने को खोइदो दो हौजिक्ति खराय थंग्रामनो खंग्रे अदुगा स्वाइदा कइनो किहोमजु हौरे माले किहोमजु हौरे अदुगा नोंग थारकपसे कइनो नापी मैम संगनबसिदा इमाबो कइनो तौबा सेंदोकपा ngamdra माले हानादि मैम कइनो तौरमबने नाम की चहिदा इमाबोक्ता मखुत सोक्तना कइनो तौखिबदि ngamdra अदुगा केसिदा दसकोस पाम्बिसु फाइनाम चाउ लेरमे सिदा नहानगैदि स्वाइके मथक्से हिंगोन याम कोइबने सादा येनगा मैम लोरमबने अदो हंदक्ति लोइरमद्रे माइरेनसु फाइनाम चाउ लेरमे इमाबोकी एवोकाडो पामी मैम अमसु लेते सिदा मचा मचा मैम सु हौरे दुगा कइनोदो थानबा कइनोदो अदुसु सेमी कइनोदो सीडलिंग सेमबदो अदुसु सेमी माबो सादा लाकपसे अखोरमदा अखोइनवै हाइदि नहवै थाइनगी युम लेरमबदो हाइदि अइना angang oringai kanda tamenglongdagi thola kanda akhoi yum ama lerme yum macha ma adu ek ningsangye saida lakpase dugo cha hingjang charasu natragana kainoma bu yeng tarakasu thainagi yumda dum ningsangye ba ingonda dugo thainagi yumda akhoina chagebe hingjanggi mahaudo adusu saida lakpade hekta ningsangye ba aduna saida lakpaga dum laininge akhoromgi dumain chammane ba sorok mapansu nakte ymna chikna saida leibase nuai aduga imaboki nupa khaktani ko leise imaboki nupa do nepal dai nepa aduga imabok su nepal da mem palidana ado tarkusu
ꯏꯃꯥꯕꯣꯛꯇꯣ ꯅꯦꯄꯥꯜꯗ ꯆꯠꯂꯒ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯨ ꯑꯃꯈꯛꯇꯅꯦ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪꯈꯛ ꯃꯊꯛ ꯆꯠꯈꯠꯂꯀꯥꯟꯗ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛꯇꯣ 500 ꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯌꯧꯔꯝꯃꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯄꯥꯝꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯃꯣꯏ ꯑꯩꯈꯣꯏ ꯏꯃꯥꯝ ꯍꯣꯏ ꯀꯩ ꯑꯣꯏꯁꯨ ꯃꯣꯏꯗꯣ ꯌꯨꯝꯗ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯃꯣꯏ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯊꯕꯛ ꯇꯧꯅꯔꯒ ꯃꯆꯥ ꯃꯁꯨꯒꯤ ꯀꯩꯅꯣꯗ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂ ꯂꯩꯅꯈꯤꯕꯅꯤ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯏꯃꯥꯕꯣꯛꯀꯤ ꯌꯨꯝꯁꯤꯗꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯏꯆꯦ ꯏꯆꯟꯅꯨꯄꯤꯈꯩꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯆꯥꯎꯔꯦꯅ ꯍꯥꯏꯀꯣ ꯏꯃꯥꯅ ꯑꯗꯨꯒ ꯏꯃꯥꯕꯣꯛꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯟꯊꯤꯒꯁꯦ ꯕꯣꯔꯥ ꯕꯣꯔꯥꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯌꯨꯝ ꯆꯠꯍꯟꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯊꯥꯑꯣꯏꯅ ꯀꯩꯅꯣ ꯄꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯂꯤꯉꯩꯗ ꯐꯖꯅ ꯍꯧꯔꯝꯗ꯭ꯔꯦ ꯁꯤ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯃꯈꯜ ꯃꯈꯜ ꯊꯥꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯊꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯗꯣ ꯑꯗꯨꯅ ꯊꯥꯖꯤꯜꯂꯣꯅ ꯑꯗꯨꯝ ꯄꯤꯔꯛꯄꯅꯦ ꯏꯃꯥꯕꯣꯛꯅ ꯏꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯗ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯌꯥꯝ ꯁꯦꯡꯉꯤꯀꯣ ꯁꯤꯗꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯐꯤꯔꯣꯟꯒꯁꯦ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯐꯤꯔꯣꯟꯒ ꯁꯨꯅꯤꯡꯕꯒ ꯐꯥꯎꯋꯦꯕ ꯑꯗꯣ ꯍꯟꯗꯛ ꯍꯟꯈꯤꯕꯗꯁꯨ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯨꯔ ꯆꯠꯂꯨ ꯄꯣꯠ ꯆꯩ ꯊꯥꯕꯗ ꯍꯥꯞꯅꯕ ꯁꯟꯊꯤ ꯑꯗꯒꯤ ꯍꯥꯃꯦꯡꯒꯤꯗꯣ ꯑꯗꯨ ꯄꯨꯔ ꯆꯠꯂꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯒꯥꯔꯤ ꯄꯨꯔꯛꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯄꯨꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗ ꯂꯥꯛꯑꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯗꯨꯅ ꯄꯨꯡ 6:30 ꯇꯥꯔ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯦꯕ ꯌꯨꯝ ꯑꯣꯟꯅꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ इमाबोकी चाखुमी से ना क्या कर रहे हो मेरी सीरियल हो रहा है सीरियल ये यूट्यूबर कैसा वाला सीरियल नेपाली बुंटी नाम क्या है बुंटी 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 सीरियल बंटी बंटी बुंटी बंटी यो ब्लैक टी कहाँ बना है यसमा पकाउनु हो तातो पानी लाउनु यसबाट अलिकति तार्नु नि कि रङ हाल्ने ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯃꯤꯈꯩꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯏꯁꯥꯅ ꯊꯛꯈꯤꯕ ꯃꯛꯇꯣ ꯍꯥꯏꯗꯤ ꯀꯞꯇꯣ ꯑꯗꯨꯗꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯊꯛꯄ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯆꯥꯕꯒꯤ ꯄꯨꯈꯝꯗꯁꯨ ꯃꯤ ꯀꯅꯥꯝꯇꯅ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯏꯃꯥꯒꯤꯗꯁꯨ ꯑꯩꯅ ꯆꯥꯕ ꯌꯥꯗꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯆꯥꯅꯕ ꯌꯥꯔꯤꯁꯦ ꯑꯩ ꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯈꯝꯗ ꯃꯥꯅ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯈꯝꯗ ꯑꯩꯅ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯅ ꯑꯩꯗꯣ ꯁꯣꯏꯗꯅ ꯏꯃꯥꯕꯣꯛꯀꯤ ꯀꯩꯅꯣꯗꯒꯤ ꯀꯞꯇꯒꯤ ꯆꯥ ꯊꯛꯀꯦ ꯇꯧꯔꯨꯔꯦꯀꯣ ꯑꯗ ꯏꯃꯥꯕꯣꯛ ꯆꯥꯛ ꯊꯣꯡꯉꯤ ꯁꯨꯃꯥꯏꯅ ꯏꯃꯥꯕꯣꯛꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯎꯕꯗꯅꯦꯀꯣ ꯑꯩꯈꯣꯏ ꯏꯕꯣꯛ ꯅꯍꯥꯟꯋꯥꯏ ꯌꯨꯝ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯏꯕꯣꯛꯇꯣ ꯅꯍꯥꯟꯃꯨꯛꯀꯤ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯕꯅꯦ ꯑꯗꯣ ꯏꯕꯣꯛꯇꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯛꯀ ꯊꯣꯡꯉꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣꯒ ꯇꯧꯔ ꯂꯩꯕꯁꯦ ꯅꯍꯥꯟꯋꯥꯏ ꯐꯨꯡꯒꯥꯗꯒ ꯆꯥꯛꯀ ꯊꯣꯡꯉꯒ ꯀꯩꯅꯣ ꯆꯥꯔꯛꯄꯗꯣ ꯑꯩꯈꯣꯏ ꯏꯕꯣꯛꯇꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯔ ꯐꯥꯎꯕꯗ ꯃꯥ ꯑꯗꯨꯝ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯝꯃꯦꯕ ꯑꯗꯨꯅ ꯏꯕꯣꯛ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯃꯤꯈꯩꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯆꯤꯅꯤ ꯍꯥꯞꯄꯒ ꯆꯥ ꯊꯛꯅꯗꯦꯀꯣ ꯃꯤꯈꯩꯁꯦ ꯊꯨꯝ ꯍꯥꯞꯄꯒ ꯊꯛꯅꯩꯑꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯁꯪꯒꯣꯝꯒꯤꯁꯨ ꯊꯛꯅꯩꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯪꯒꯣꯝꯒꯤ ꯊꯛꯄꯁꯨ ꯉꯝꯗꯦ ꯀꯩꯒꯤꯅꯣꯗ ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯃꯤꯈꯩꯁꯦ ꯁꯪꯒꯣꯝ ꯑꯗꯨꯝ ꯊꯛꯅꯩ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯇꯅꯤ ꯊꯛꯇ꯭ꯔꯤꯁꯦꯀꯣ ꯍꯧꯗꯣꯡ ꯑꯃꯁꯨ ꯂꯩꯔꯦꯗꯣ ꯑꯩꯗꯤ ꯍꯧꯗꯣꯡ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯍꯧꯗꯣꯡ ꯂꯣꯏꯕ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯏꯃꯥꯕꯣꯛꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯆꯥꯛ ꯊꯣꯡꯒꯦꯁꯨ ꯌꯥꯗꯦꯀꯣ ꯏꯃꯥꯕꯣꯛꯅ ꯆꯥꯛꯁꯨ ꯊꯣꯡꯍꯟꯗꯦ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯒ ꯍꯣꯏ ꯀꯣꯟ ꯈꯔ ꯐꯦꯡꯃꯤꯟꯅꯕ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯃꯤ ꯃꯌꯨꯝ ꯆꯠꯄꯗ ꯁꯤꯁꯤꯅꯦꯕ ꯍꯥꯏꯗꯤ ꯒꯦꯁ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗ ꯀꯔꯤꯝꯇ ꯇꯧꯍꯟꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯃꯤ ꯃꯌꯨꯝ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯆꯥꯔꯨ ꯊꯛꯎꯔꯒ ꯇꯨꯝꯃꯨꯔ ꯍꯜꯂꯛꯇꯣꯏꯅꯤꯀോ ꯑꯗꯣ ꯍꯌꯦꯡ ꯃꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯇꯧꯍꯟꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯄꯨꯈꯝ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯕꯁꯦ ꯁꯨꯝ ꯍꯩꯅꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯏꯃꯥꯕꯣꯛꯅ ꯀꯩꯅꯣ ꯆꯥꯎ ꯍꯥꯏꯕꯅꯤ ꯍꯥꯃꯦꯡ ꯊꯣꯡꯕ ꯆꯥꯎ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯟꯒꯤ ꯁꯨꯞ ꯑꯃꯅꯦ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯣꯛ ꯊꯣꯡꯕꯒ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯊꯣꯡꯕꯒ ꯑꯗꯨꯒ ꯑꯣꯏꯅ ꯆꯥꯔꯦ ꯑꯩ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯩꯗꯤ ꯒꯨꯟꯗ꯭ꯔꯨꯛꯇꯣ ꯍꯪꯒꯥꯝ ꯑꯀꯪꯕꯗꯣ ꯑꯩ ꯆꯥꯔꯝꯗꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯥꯕ ꯍꯧꯗ꯭ꯔꯤꯕ꯭ꯔꯥ ꯒꯨꯟꯗ꯭ꯔꯨꯛꯀꯤ ꯑꯆꯥꯔ ꯆꯥꯒꯦꯔꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯩ ꯅꯣꯛꯏꯅꯦ ꯏꯃꯥꯅ ꯃꯥ ꯆꯥꯕ ꯍꯩꯅꯔꯣꯏꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯍꯧꯔꯝꯃꯅꯤꯗ ꯍꯥꯏꯅ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯕ
ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯑꯩ ꯅꯨꯄꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯀꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯨꯁꯤꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯄꯤꯖꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯟ ꯊꯣꯡꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯣꯛ ꯃꯅꯨꯡꯁꯥ ꯊꯣꯡꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯡꯉꯒ ꯅꯣꯡꯃ ꯆꯥꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯆꯠꯄꯒꯤ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯂꯝꯕꯤꯁꯦ ꯁꯦꯝꯗꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯅꯍꯥꯟ JCB ꯀꯧꯔꯀꯥꯟꯗ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯇꯧꯈꯥꯏꯔꯦ ꯍꯥꯏꯕꯅꯦ ꯑꯅꯧꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤꯅꯦ ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗꯣ ꯁꯤꯗꯒꯤꯁꯦ ꯍꯧꯖꯤꯛꯅ ꯑꯩ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯎꯔꯤꯁꯦ ꯁꯤꯒꯤ ꯌꯨꯝ ꯁꯥꯔꯤꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝꯅꯤꯀꯣ ꯃꯥꯝꯃ ꯍꯥꯏꯗꯤ ꯃꯥꯝꯃ ꯑꯃꯒꯤ ꯌꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯌꯨꯝꯅ ꯃꯊꯛꯇ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯆꯠꯂꯤꯅꯦ ꯅꯍꯥꯟꯈꯩ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯑꯃ ꯂꯩꯔꯝꯕꯅꯦ ꯍꯩꯌꯥꯏ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯍꯩꯌꯥꯏ ꯄꯥꯝꯕꯤꯗꯣ ꯅꯍꯥꯟ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯝꯕꯤꯁꯦ ꯁꯦꯡꯗꯣꯛꯄꯗ ꯂꯣꯏꯅ ꯌꯥꯟꯊꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯩꯌꯥꯏ ꯄꯥꯝꯕꯤꯗꯣ ꯒꯥꯔꯤꯅ ꯑꯗꯨꯒꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯟꯕꯅꯤꯀꯣ ꯑꯗꯨꯒꯤ ꯍꯩꯌꯥꯏ ꯄꯥꯝꯕꯤꯗꯣ ꯅꯣꯡꯁꯨ ꯇꯥꯔꯛꯏ ꯇꯧꯔꯤꯁꯦ ꯌꯧꯔꯦ ꯏꯃꯥꯒꯤ ꯃꯄꯥꯝ ꯉꯁꯤꯗꯤ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯃꯔꯣꯏ ꯊꯣꯡꯅꯥꯎ ꯍꯥꯡꯒꯦꯗ ꯀꯅꯥꯅꯣꯝ ꯂꯩꯕ ꯃꯥꯜꯂꯦ ꯂꯩꯔꯦ ꯃꯤ ꯂꯩꯔꯝꯃꯦ ꯃꯤ ꯑꯃꯁꯨ ꯈꯣꯡꯉꯦ ꯑꯩꯗꯤ ꯂꯩꯇꯦꯅ ꯈꯜꯂ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯃꯥꯝ ꯑꯍꯟ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨ ꯅꯍꯥꯟꯒꯩꯗꯤ ꯁ꯭ꯋꯥꯏꯗ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯂꯝꯕꯤ ꯑꯅꯧꯕ ꯁꯦꯝꯗꯣꯛꯑꯦꯅ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯏꯍꯥꯡ ꯍꯥꯡꯒ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯤꯀꯣ ꯁꯤꯁꯦ ꯑꯩ ꯌꯨꯝꯊꯪꯅꯕꯁꯨ ꯀꯌꯥ ꯂꯩꯇꯦꯕ ꯁꯤꯗ ꯌꯦꯡꯉꯨ ꯀꯅꯥꯝꯇ ꯍꯣꯏ ꯂꯩꯇꯕꯅꯦ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯕ ꯍꯩꯇꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯍꯩꯅꯔꯣꯏꯕ ꯃꯥꯃꯣꯏꯒꯤ ꯌꯨꯝꯗ ꯁꯤꯁꯦ ꯅꯥꯁꯄꯇꯤ ꯑꯆꯧꯕ ꯃꯌꯥꯝ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯧꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯕ ꯇꯤꯡꯈꯪꯗꯤ ꯄꯥꯟꯗꯕ ꯃꯨꯛꯊ꯭ꯔꯨꯕꯤ ꯑꯃ ꯍꯧꯋꯦꯕꯀꯣ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯈꯥꯁꯤꯗꯒꯤꯅꯦ ꯑꯁꯤ ꯃꯈꯥꯁꯦ ꯁ꯭ꯋꯥꯏꯕꯨꯛꯀꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯍꯜꯂꯒꯦ ꯑꯩ ꯃꯤ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯇꯜꯂꯕ ꯑꯗꯨꯅ ꯍꯜꯂꯛꯑꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩ ꯀꯩꯀꯩ ꯄꯨꯔꯒ ꯆꯠꯀꯦ ꯏꯃꯥꯕꯣꯏꯗꯤ ꯀꯩꯀꯩ ꯄꯨꯔꯛꯀꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯅꯣꯡꯁꯨ ꯇꯥꯏꯌꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯏꯃꯥꯕꯣꯛꯁꯦ ꯑꯝꯕꯝ ꯍꯥꯏꯀꯣ ꯁꯤꯗ ꯑꯝꯕꯝ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯝꯕꯝ ꯕꯝꯄꯨ ꯍꯥꯏꯗꯤ ꯃꯥꯏ ꯑꯝꯕꯝꯁꯤꯅ ꯏꯃꯥꯕꯣꯛ ꯂꯩꯔꯦ ꯕꯝꯄꯨꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯏꯃꯥꯒ ꯑꯝꯕꯝꯒ ꯃꯣꯏ ꯑꯅꯤ ꯀꯩꯅꯣ ꯆꯠꯈꯤ ꯃꯈꯥꯗ ꯀꯩꯅꯣ ꯑꯁꯤꯕ ꯍꯪꯕ ꯆꯠꯈꯤꯕꯗꯣ ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨꯅ ꯕꯝꯕꯨꯁꯨ ꯁꯤꯗ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯣꯏ ꯌꯨꯝꯊꯪꯅꯕ ꯃꯤꯗꯣ ꯀꯩꯅꯣ ꯇꯧꯍꯧꯋꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯍꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯒ ꯅꯝꯃ ꯂꯩꯕꯗꯣ ꯑꯩꯁꯨ ꯏꯀꯥꯏꯖꯔꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯀꯣ ꯑꯗꯨꯅ ꯁꯣꯔꯣꯛꯇꯅꯦ ꯑꯩꯅ ꯐꯝꯃꯤꯁꯦ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯃꯣꯏ ꯌꯨꯝ ꯆꯠꯄꯩ ꯂꯝꯕꯤꯗꯨꯗꯅꯦꯕ ꯑꯩꯅ ꯐꯝꯃꯤꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩ ꯌꯨꯝ ꯆꯠꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯁꯤꯗꯗꯤ ꯕꯣꯂꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯩ ꯄꯣꯔꯛꯀꯦ ꯀꯩꯗꯣ ꯍꯥꯏꯗꯤ ꯏꯃꯥꯕꯣꯛꯅ ꯀꯩ ꯄꯤꯔꯛꯀꯦꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯤꯔꯛꯄꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯍꯦꯛ ꯌꯧꯔꯛꯄꯗꯩ ꯍꯧꯅ ꯑꯩ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯩ ꯄꯨꯔ ꯆꯠꯇꯣꯏꯅꯣꯅ ꯏꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗ ꯍꯥꯏꯔꯝꯕꯅꯦ ꯑꯩꯗꯣ ꯉꯁꯤ ꯍꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯣ ꯏꯃꯥꯕꯣꯛꯅ ꯍꯟꯕ ꯌꯥꯔꯣꯏ ꯂꯥꯛꯑꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯉꯁꯤ ꯂꯥꯛꯑꯒ ꯍꯌꯦꯡ ꯆꯠꯀꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯉꯁꯤ ꯂꯥꯛꯑꯅꯤ ꯍꯌꯦꯡ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯜꯂꯦꯕ ꯑꯗꯨꯅ ꯉꯁꯤ ꯆꯠꯀꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯕꯥꯏ ꯕꯥꯏ